Malemnganba hakchang lauduna mathau mangam pangthokre mihat sida senaba mioi ani masak maming khangba ngamkre tha sigi tang tarada sakhangdaba singna kaptuna halamba sahi taramanga khakta ngairiba laisram Malemnganba hakchang ngasi jenem smoke tagi lauraba matung mahaki pongnapam oiriba ngoirang kampu awang lekaida puraktuna aroiba mathau mangam pangthokre misi asiga mari lenana semkiba JSC gi convener moirang them Sur Kumarna haikibada mihat asida senabani haiba mioi ani masak maming police na khangba ngamle athubada faragani haibagi thajaba pirakpadagi imung manunggi awaba yengduna mahake aroiba mathau mangam pangthoknamba thaudang asi lokalakpani mioiba amagi punsibu karisu leitana khannu moongda hekta mahat pa haibase tasengna laibak thibane asegumba thawng ase kanana karigidamak tawribano haibadusu athuba matamda sengdok pirau loinana asiba hakchang laure haiduna su mihat asigi sapsaba ama khangdri phawba JSC gi khongjang haloi haina wafam thamlaki ningsingba yabadi tha asigi taragi numejungba pung 12 makhai taba matamda Imphal East District ki Police Station ki manung sanna leiba moirang kampu awang lekai da laisram Malemnganba Elias Thoinau sahi taraga manga apoko leikhidraba laisram ibomcha mahaki mamanaba sinam Z kauba maga sak toklaba matung telepathy da leiba online gi dukan amada pochai khara leigani haiduna FZ motorcycle ama Malemnganba na thauduna lakpada lambida amuba masugi swift car amadagi mioi kharana makhoi anibu khamlaba matung Malemnganba bu nungmaina kaplam khibane proxy lanmi singi training tawpham oideba Myanmar ge Kasen state ke tonpon haiba khulamada leiba kemama takhaibada lalhauba kaya hatpaga loinana khulai kaya amasu phangle haina social media singda photo thaganarakre saukhat thaurangi thadarakpa senpham lana sizinakre haide tribal singi saukhat thaurangi damak tribal affairs and health department center dagi thadarakiba lupa crore kuntra henbagi senpham lana sizinakiba sida house committee special investigation team amasung mari lenaba singna thigat piu haina tribal youth council Manipur TYCM na taksilakle TYCM general headquarter ki media and information department na thador ko chero lamagi matungina TA amasung health department ta joint director DDO oiramba official mangana lupa crore kunthra gi senpam hura lona da sijinaduna haina thokiba se official documents sing yengsil lubada TYCM na khangmangam le saukhat thaurangi damak thadarakiba senpam singa se miyam ge senpam ne departmental program ge phandagi asuk yam laba senpam lanai haina thokiba se aranba tawbani amade miyam gi lan matpani haina TYCM na lawi hiramasi gi matang da TYCM na kupna yengsilli public fund lana sizina thokiba haibase Manipur da lairiba tribal singi development mangbaga sammanai maramaduna hiramasida mari leinaba singna kupna tijinduna mara laiba sing logi matungina thabak lokhatpaga loinana haina thokiba senpham sing lokhatpiu haina zero asina phongdorokle hainingba haijok tawningba tawjau idea dum aigi praja sing amati iramdam kalam khigani ngasi oilise soidna oirakani haibase aina hana haikrabani mathangda physical oina chatharakpusu yaribani ai akiba leite madugisu haina ex minister nongthomban biren singna mahaki FB post da warol thamakre lupa koti 13 changna Manipur da insurgent group singi camp semgat kadori India government gi peace agreement sign tawna khraba pambai na singba United National Liberation Front UNLF ki kadar samde ga tara taruk leina bagi damak Ministry of Home Affairs na sel pothoktuna security related expenditure gi makhada lupa koti 13 changna construction gi thabak sing paikhalagani haina The Hindu pause na report tawre Manipur Police Housing Corporation Limited na construction of infrastructure for proposed peace campus at Ingorok in Thobal district and Kaksin Khunau in Kaksing district for accommodation of UNLF cadres haina thasigi tarani thoida tender notice ani thoki ahanba tender duna Kaksing da lupa koti 3.45 ki senpham da prefabricated infrastructure semgat pagini ani suba tender aduna construction of semi paka building for 115 kadar amasung conventional semi paka building for 16 ranking kadar at a cost of 7.78 koti gini construction ki thabuk sing ase MHC na reimburse tawgadaba security related expenditure ki manung dani hairi union territory gi moong the separate administration ki demand concern na ba Kuki singna February 19 Delhi yauna state asigi mafang pudimakta rally chatna ba thorang tawkre haukiba sahi 2023 gi May 3 dagi santi gi rally chatsinaraga irang haurokiba Kuki singna legislature leiba union territory gi moong da separate administration ki demand cancel handana bani haiduna tha asigi taraga nipal da amok hana state asigi mafam khudimak yauna Delhi da rally chatnaba honare hari Kuki
Kuki-zo Council Headquarters dagi NP Inpui Council District Frontier Organization singda thakiba serolsinggi matungina separate administration demand asigidamak athubada political solution purangnaba santigi rally asi chatkadabani hairi rally asi state asigi Kuki singna khundaba district khudimakta channaba wafamsu serols lamayek sengna palli Churchandpurgi oina ITLF Kangpokpigi oina COTU Pherzon amasung Jiribamgi oina Indigenous Tribals Advocacy Committee ITAC Pherzona Jiribam amasung Kuki NP Jiribam Tamenglong amadi None Technopolgi oina Kuki NP Technopol Moregi oina Hill Tribal Council Sandelgi oina Kuki NP Sandel amasung Kuki Sip Association loinana Delhi amasung NCR gi oina KSO Delhi and NCR amasung Kuki-zo Women Forum Delhi na mapung oiba thodang logani haidi rally asi santi oina chatkadabani phajadaba wahi wata kanagumba miyoi amagi hakthengna ming chanba hingsa tawba yadabaga loinana ningthina lemna phijol senaba su sero sina khangalagle ningsingba yabadi 2023 gi May 3 da singi district singdu santi gi rally chatpani hairaga atai district singda irang thoktuna Churchandpur district tagi irang sagalaktuna haujuk phawba loisinba ngamdaba awaba ama miyamna khamthengna mayoknaribani amaromda akangnaba matam amagi manungda paikhatpa thorang singa loinana thokleba irang asigi awaz aitheng amasung internally displaced person singna thengnariba awaba singa se kokhanbiyo haina Kuki gi MLA tarana center gi pungning singsilakle MLA tarana khuyek piduna thadorpo serol amada haidi madudi center na Manipur da PR salaiduna assembly bu suspended animation na thamkhiba siga loinana mapung phapa political road map ama semduna yanaraba wakhaina ba ama puraktuna santi amasung asumba du laihanama paikhalakani haina asa tawi haidi political gi charang na bolo senduna mahausa gi ingtapa hanjelakna ba khongthang lokhalo haina fox na phongdokre haukeba February mapal da Chief Minister N Biren singna Manipur gi governor da resignation pisin kraba matungda state asida lengak pairiba legislature singi marakta leader ama khanba ngamdabagi thorakpa political gi oiba charang na ba marakta central government na masigi khudong saba lawduna state asida president rule suspended animation thamjilakpa ase central government na state asigi law and order mapung phana sukpai paisinba yanaba amadi makhoina tawningba tawba yanaba chatharakpa aronba thodang amani haina Federation of Civil Society Organization Fox Manipur na lauroidabagi maram laiti haina Fox ki maikaidagi press ta thadorpo serol amana haide serol sina hai state asida chin Kuki-zo singna Manipur gi apunbagi saktam da singna duna chatharagli ba sahi ani mapung paraka dorba lana sida Manipur gi apunbagi saktam kanna bo honarakhiba khungak pa singbu tonga tonga ba marar kaya pisinduna phaba madi punba kaya haukiba numit kharani gi matam asida lepa laitana chatharakwa si Fox Manipur na taraina laude thawong asi makha tana chatharaglabadi miyamna haunaruba naiduna miyamge khongjang ama changsilakwa heningai leite haide state asida deploy tawriba masing yamlaba central paramilitary force singna makha tana miyamda maroina khulngakpa sing phaba punba amadi maira ima ibel singda ki han khanganba piroidabani loinana Kuki khul singa taina bompham singda deploy tawduna leiriba maitei khul singda Kuki singna landarakpa thingnaba mapung phaba thawrang paikhat pigadabani haide zero sina hai nomai kapa lepa khaktana thokleba irang asi nemthare haina loba yaroi aduna lana sina maram oiraga mayum makai mai chakraba internal displaced person IDP sing masa masa ga mayum da hanjinna ba khongthang center government na lokat kadabani hojik state asida PR suspended animation impose torokpa sina Manipur gi biabda khoirang khuisauna ba ma pohaliba amadi miyam da singna ba ma phawhaliba si yengduna athubada matik chabalu singba ma khanduna matam asida tangdole ta daba ingtapa mahausa gi punsinda hanjelakna ba honagadabani haide